Leibak amagi Razya khudingmak Kanglup khudingmak lam khudingmakta thong manana chawkhatpa puraklaba matamda leibak adu mapung phana chawkhatle haiba yai malemgi oina khwaidagi missing yamba leibak ama oiriba amasung lamgi pak chawbadana taret suba mafamda leiriba Bharat asi tongan ba lol dharma nat chatnabi amadi Kanglup kayana khundaminariba ganatantra chatpa khwaidagi chawba leibak ni Leibak asibu chawkhatpa leibak amani haibada leibak asigi Razya khudingmakki Kanglup khudingmak punna chawkhatminaba tangai phadabani haibasi masana taraba wafamni haukiba chahi 12 asida Pradhan Mantri Narendra Modi na luchingba laingak asina awang nongpok Razya Singh chawkhat hannaba ahenba midyeng thamduna lakli lamdam asi chawkhat hannabagi damak thaurang kaya paikhattuna leibak asibu chawkhat hanbada awang nongpok Razya Singh tangai phadana chawkhat hanba changi haiduna khongjel yangna changsilakli awang nongpok Razya Singh bu leibak asigi Astalakshmini haina mingthol piri Astalakshmi haibagi wahanthok asi ekhoina yengjaba matamda langi lairembi Nepal Sikkim yauraga awang nongpokki Razya Nepal asibu Bharatki langi lairembi Astalakshmini hairiba awang nongpok lamdam asibu chawkhat hannaba sarkarna paikhatliba thaurang singgi manungda Prime Minister's Development Initiative for Northeast Region PM Divine asisu amani hiram asigi matangda wari sananaba Akashvani Imphal gi studio da Rajya Sarkar gi Planning Department ke Director Dr.Rk.Radhesana Devi lengsinduna leire ahanbada Madam Butaramna okcheri Thagatsari Madam ngasigi wari sanagadoriba asigi wahawdo oina ahanbada khangjaningbasi Prime Minister's Development Initiative for Northeast Region PM Divine hairibasi karino masigi purpose objective mapung oiba PM Divine haibasigi pandamsi karino haibasi hana khara thambiyo Apani haisege Prime Minister's Development Initiative for Northeast Region samna hairbada PM Divine haibai scheme se 2022-23 ge Union budget ta lauthokhiba Bharat Sarkar na mapung phana funding tawba Central Sector scheme amani scheme asigi pandamdi PM Gati Shakti gi wakhalonda yumpham oiraga Northeast states singda infrastructure sengatpa gi fund pibani masigi manung chaliba thabak singdi Northeast ki miyam gi mathok tawa singi matungina social development project singda mateng pangba naha oiriba amasung nupi singi damakta thabak taunaba khudong chaba sing sangatpa amasung tongan ba lam singda leiriba award pasing mengkhatpani scheme ase Union Cabinet na October gi tarik 12 ingshok lishing aniga kunithoi da apunba senpam lupa crore lishing tarukka chatrukki ayaba pibi khiba aduga scheme ase ingshok lishing aniga kunithoi lishing aniga kulumdoi dagi hauraga ingshok lishing aniga kumanga lishing aniga kuntaruk phauba chathagani scheme ase gi makhada lupa crore yankhai dagi lupa crore chaunga phawbagi manungda leiba maruoina health sector power water supply gi projecting istega mena senthang phangnabagi ministry donor da thaba yai matang asida ayhakna panjaningba wafamdi aikoina Ministry of Donor gida kanaba phangliba sigi mathakta scheme of enishi amasung nesis o3 haibadi other than road infrastructure haijabani highway scheme sing asidana lupa crore yankhai gi makha da leiba project singini aduga lupa crore yankhai gi mathakta leiba project khudingmak PM Divine scheme da senthang lokthaba yai PM Divine na konchiliba sector khara panjaba targadi agriculture and the allied sector higher education tertiary health care sports water supply aduga power na chingbani yamna nungaje scheme asida project asuki matik ayamba maruiba sing consully han takpi bane aduga madam mathangda Northeast state sing si koi India gi Astalakshmini haina Prime Minister Narendra Modi na so haibiri sige Astalakshmi haibasigi wahan thokse aduga PM Divine siga Astalakshmi ga ani sigi mari se kamaina yengba yai haibasi kitam thambiram hoi thamjage ani koi India gi manungda Northeast ki rajya nipan haibadi Arunachal Pradesh Assam Manipur Meghalaya Mizoram Nagaland Sikkim amasung Tripura si Bharat ki tungi growth potential asi yenglaga Honorable Prime Minister Shri Modi ji na Northeast ase Bharat chawkhat hannabagi Astalakshmi haina sakhang na bibani amaromda hairabada masi aikhoigi awang nongpok thangba rajya asigi leijariba top top pachatnabi
नाट अमसुंग सेमिटलोन गी थौना अदु सखंगबिबनी हाइना लौबा याय आशा लक्ष्मी की वाखलोन अमसुंग पीएम डिवाइन असी भारत की एगेस पॉलिसी की सरुक अमनी हाइना लौबा याय मसिगी खुथांगदा नॉर्थ ईस्ट असे विकसित भारत सेमगटपगी आचेतप पिलर अमनी हाइना लौबा याय मसिगी खुथांगदा एग्रीकल्चर हेल्थ साइंस एंड टेक्नोलॉजी स्पोर्ट्स वाटर सप्लाई टूरिज्म चिंगदा लैबा पोटेंशियल चिंगबु सिजिन्नरगा भारत पु चौखटपा थाकता पुखत्तुना विकसित भारत 2047 की मखादा पाइखटपा स्कीम अमनी मथंगदा मुक लाक्चरबदा मैडम पीएम डिवाइन की मखादा पाइखटलिबा प्रोजेक्ट सिंग मैडम ने खरदी पनबीख्रे मखाता ना खरगा कुपना प्रोजेक्ट सिंग की मतंगदा थंबियो अदुगा प्रोजेक्ट सिंग असिना कौंसिलिबा सेक्टर सिंग की मरमदा खरगा कुपना मुक थंबियो पीएम डिवाइन प्रोजेक्ट की मतंगदा मिनिस्ट्री ऑफ डोनर दगी फंगबा रिपोर्ट ता कोगी अवांग नोपक भारत की लमदम सिदा अपुनबर प्रोजेक्ट यांखै मरी थबक ओइना चथरी असिगी अपुनबा सेंफमना लुपा कोटी लिशिंग तरुका चौंगा निफुनिथोय ओय प्रोजेक्ट असिगी सेक्टर सिंग असि हक्सेन टूरिज्म अमसुंग कल्चर इंफ्रास्ट्रक्चर लंबी थोंग एजुकेशन अमसुंग लौ सिंगुबगी सिंगदनी मसिगी मनुंगदा हक्सेन गी लमदा ख्वाइदगी यामलबा प्रोजेक्ट सिंग चथरी मसिदा मेडिकल कॉलेज कैंसर इंस्टीट्यूट अमसुंग स्पेशलिटी हॉस्पिटल सिंग सागटपगी थबकसु यावरी टूरिज्म अमसुंग कल्चर गी लमदा स्काई वॉक्स अमसुंग रोपवे सागटपगी मथक्ता नाट की ओइबा सेंटर लिंखटली इंफ्रास्ट्रक्चर सागटपगी थबकता आईटी पार्क अमसुंग कन्वेंशन सेंटर सिंग सागटपदा मरुइना मियेंग चंगली लंबी थोंगी थबक सिंगदा लमदम सिगी एक्सेसिबिलिटी हेंगटनबा आइजोल बाईपास सागटली एजुकेशन की लमदना यूनिवर्सिटी अमसुंग पॉलिटेक्निक की इंफ्रास्ट्रक्चर सिंग फगटनबा थबक चथरी पवा जेनरेशन की लमदना सब स्टेशन अमसुंग सोलर माइक्रोग्रिड की थबक चथरी अयाम्बर प्रोजेक्ट सिंग असे हौजिक चथरी अमसुंग मसिगी थबक असिना लमदम मसिदा चौकत थौरांगदा चाउना तेंगबांगने हारिबा हौजिकी पीएम डिवाइन की मखादा पाइखटलिबा प्रोजेक्ट सिंग सिना नॉर्थ ईस्ट की इकोनॉमी अदुगा रीजन सिगी नहा सिंग सिदा एम्प्लॉयमेंट जनरेट तौबा मोइदा थबक पीबगी मतंग सिदा कयाम यामना कानाबा पीबगे मसिना कयाम यामना इकोनॉमी अदुगा यूथ की एम्प्लॉयमेंट जनरेशन दा अहोंबा कयाम पुरकनी पुरकदगे हाइबसे सिदा मुखरा थंबियो मैडम होय हौजिक पनबिरिबा एम्प्लॉयमेंट की मतंग सिदासो हाइजगे अखोगी पीएम डिवाइन स्कीम मसिना अखोगी अवांग नोंपोकी लमदमगी इकोनॉमी फगल हन्नबा अमसुंग नहा सिंगी एम्प्लॉयमेंट जनरेट तौबदा चाउना मतेंग पांगनी हाइना खल्ली स्कीम मसिगी कानबा सिंग समलपना पंजरबदा स्कीम मसिगी मखादा इंफॉर्मेशन टेक्नोलॉजी पार्क अमसुंग इंटरनेशनल कन्वेंशन सेंटर गुम्बा अचौबा इंफ्रास्ट्रक्चर कया सागलकपसिना मरम ओइरगा लमदम मसिगी नहा सिंगदा इंजीनियरिंग अमसुंग मैनेजमेंट की हिरम सिंगदा एम्प्लॉयमेंट जनरेशन की खुदोंग चाबा कया पीगनी हाइबगी थाजबलै समना हायरबदा पीएम डिवाइन से नहा सिंगी अमसुंग नॉर्थ ईस्ट इकोनॉमिक डेवलपमेंट फगटनबकी इंस्ट्रूमेंट अमनी हाइना लौवे अदुगा मैडम मणिपुर मुलाक्चरगा हौजिक स्टेट सिदा पीएम डिवाइन की मखादा पाइखटलिबा प्रोजेक्ट सिंग स्कीम सिंगी मतंगदा खरा थंबियो करमना चथरिबगे हाइबा प्रोजेक्ट सिंगी प्रोग्रेस मतंगदा खरा थंबियो होय मणिपुर की ओइना पंजरबदा अखोगी पीएम डिवाइन स्कीम की मखादा पुन्ना प्रोजेक्ट तरेट हौजिक हौजिक चथजरी मसिगी मनुंगदा इम्फाल वेस्ट इम्फाल ईस्ट चांदेन सेनापति जिरीबाम तमेलोंग अमसुंग उखरुल डिस्ट्रिक्ट सिंगदा तोंगान तोंगान बलम सिंगदा चौखत थौरांग की थबक सिंग पाइखटली एजुकेशन की लमदना अखोइना मणिपुर टेक्निकल यूनिवर्सिटी अमसुंग धनमंजूरी यूनिवर्सिटी गुम्बा मकोक थोंगबा एजुकेशन की इंस्टीट्यूशन सिंगी इंफ्रास्ट्रक्चर फगलहन्नबा थबक चथरी इम्फाल ईस्टना मणिपुर यूनिवर्सिटी ऑफ कल्चर की इंफ्रास्ट्रक्चर सागटपगी थबकसु यावरी हेल्थ की लमदना अमुक लमदम मसिगी हेल्थ की फिबम फगलहन्नबा लमफेल पात्ता अखोगी 60 बेडेड स्टेट मेंटल हॉस्पिटल सागटपगी थबक चथरी असिगी मथक्ता चांदेन सेनापति जिरीबाम तमेलोंग अमसुंग उखरुल डिस्ट्रिक्ट सिंगदा लाइना लायोंग थिंगनबा सुपर स्पेशलिटी हेल्थ केयर की इंफ्रास्ट्रक्चर अमसुंग इक्विपमेंट सिंग फंगन्नबा थबक पाइखटले इंफ्रास्ट्रक्चर की लमदा टूरिज्म यावरगा इम्फाल ईस्ट मणिपुर इंटरनेशनल कन्वेंशन सेंटर सागटपगी थबक चथरी असिगी मथक्ता इम्फाल वेस्ट की मंत्री पुखीदा इंफॉर्मेशन टेक्नोलॉजी स्पेशल इकोनॉमिक जोन समना हायरबदा ITSZ प्रोसेसिंग जोन की इंफ्रास्ट्रक्चर सेमगटली मणिपुर के प्रोजेक्ट सिंग असिगी अपुनबा पांदमदी लमदम असिगी हेल्थ
education culture amasung technological infrastructure phagathanaba loinana miyamgi haksen amasung punchi mahing phagathanabani aduga madam hairiba hojik panbikriba manipur gi laiba project sing se hojik phawada kayam yamna khumang chawsille aduga karamba sector singna sothana lairibage aduga karamba sector dana ahenba meeting thambage haibado project sing sigi oiba detail oiba progress khara thambiyo hoi marik chumna khoina paikhatchariba project sing gi matang da panjarabada pm divine scheme gi makha da paikhatliba project sing gi progress asi tongan tongan ba thak ta lairi Manipur University of Culture sakatpa asi akoina 86% progress loinana khwaidagi mangjin thari masigi matungda Manipur Technical University ki infrastructure asi 85% loijare mathangda Dhanamanjuri University ki infrastructure phagatlanaba project asi 80% amasung Manipur ITACZ na 67% hojik progress lairi State Mental Hospital gi progress na chaurakna 55% oiri atopa project singi manungda super specialty healthcare project Chandian Chanapati Jiribam Tamelong amasung Ukhrun district singda progress asi chaurakna 30% ni Manipur Convention Center gi na khoi hojik thabak paikhatna bakanna honajari apunbo ina laurabada project sing asi gi physical progress ase kumang chauksali amasung mari lainaba department singna masigi thabak asi khongjian yangchinna bakanna honari yamna maruoiba maramna Manipur gi PM Divine project se pumnamak Prime Minister Office amasung Donor Ministry na kupna monitor tawriba project singni state kina Honorable Chief Minister Chief Secretary adagi Administrative Department gi kangu sing khoipunna monitor tawri infrastructure chawkhatpa wa liba lamdam ama oibana hojiki oina education health culture amati employment opportunities create tawnaba sector sing asida henami eng changli aduga madam haukiba chahi ani ahumlom sida Manipur da lairiba tangdu laita da basina kogi scheme sigi makha da paikhat liba project sing da ayat ma pi haina khanbibra aduga scheme sing asi Manipur da mapung phana implement tawbada kari kari khudong chadaba hariba project tugi target point yoba ngamdabagi maroiba maramse karini haina thambigani akhoigi haukiba chahi ahum asida koi Manipur da thengnariba tangdu laita daba sina raija sigi chawkhat thaurangi matangda akaiba kharma khaidi thengnaki adubu infrastructure sengatpada achauba khudong chadaba sing haibadi ban blockade na maram moiraga construction material puthok pusinda thengnariba khudong chadaba material phangdaba na maram moiraga khoigi progress da kharma khaidi apan batu onki adu gumba khara lairagasu hairiba akoigi PM Divine gi scheme sigidi progress ta adukyamna akoigi tapthaba laikide haina haibada haiman bathokte khanjai samna hairabada akoigi progress se tangdu laita badabana maram oiraga akoi thengdagi basi 3-2 months kumbadani yamabada tha ahumdagi mari phaugi adugi chang oina akoina kupna monitor tawbada adumaina observe tawjai aduna hojik akoigi concern authority singna matam chana loisanabgi damakta akoigi tongan tongan ba thakta awang ba thakta akoina schedule da loisanabgi damakta yamna kanna honajari yamna nungaise lairiba state sigi situation asigi marakta project sing asi kumang chawsingna adumak changsin li haibase tabada schematic nungaije makha tarakpada khangjening base madam north east ki oina yengbada hojik koi Manipur gi lairiba thaurang sing si paikhatpada scheme sigi makha da haijaba tare paikhatliba project sing asi chawkhatpagi lambida changsinaba honariba sida karamba mafamda lairibage north east ki oina yengbada khogi state si aduga india gi oina mu yengbadana north east aduga Manipur si karamba mafamda lairi haina thambigani akhogi awang bharat ki oina yenglurabadi Manipur asi hojik chawkhat thorangi lambida thabak kaya paikhatuna chawkhatpagi lambida khumang chawsalli haina panjage PM Divine scheme makhada sagalliba project kaya sing khudam oina pallabada higher education sector adagi MTU amasung DMU da sagalliba infrastructure sing adagi the healthcare sector amasung ITACZ ta sagalliba infrastructure sing asina dum Manipur bu awang nongpok state sing gi marakta chawkhatpa mangjin thaba state ama oinaba honari haina haijage India gi oina yenglorabada awang nongpot Bharat amasung Manipur ase Bharat ki ekis policy gi maruoiba gateway oirakadabana maram oiraga infrastructure development ase yamna maru oi
Indiana North East region ase future da semitlon chawkhat handuna Bikshit Bharat 2047 gi pandam mado thabak oina onthoknaba honabani. Aduga madam hairiba PM Divine Scheme sigi makhada paikhatpa project singi marakta Prime Minister Office na hakthengna na mityeng changba project khara lai haina taje hairi sida karamba project sing jesmaina PMO na monitor tawbage haibado kamaina karamba project sing tawbano haibagi matangda khara khangzani. Phani haijake akhoi gi punna ongoing project tariat laibachida ahumdi hogjujik PMO gi monitored project oiri ahum se ahan bada akhoi gi development of infrastructure processing zone of Manipur ITSZ at Mantripukhi Imphal magi cost na 120 crore ni aduga ma se Thabak Shuba Hogibasi Mase 2024 ge August Hokibani. Aduga Ani Shubada Development of Infrastructure of Manipur Technical University Imphal West Shina Akogi project cost 54.16 crore ni Sigina Akogi Thabak Shubasi July 2024 dagi Hogibani. Aduga Ahum Shubada construction and equipping of 60 bedded mental hospital in Manipur. Sigisina Akogi Kanose Magi cost 70.47 crore ni Magi Thabak Shubasina October 2024 dagi Hogibani. Hairiba Ahumak Sigi Loshanbagi Pandam se Handaki Korean financier sida Loinaba Pandam Thamzari March ki 2027 sida Loshanbagi Pandam Thamzari Sigi Singh Sigi Thabak Singh ji Sigi monitor tawagi method se akoigi state government gi implementing department singna site ta chatlaga haibadi every Friday da ayuki pung nipan makhaida akoigi magi sariba construction gi building natraga magi progress tu akoigi same angle dagi namgadaba hairibadu next ki Friday ju namgadaba timing na 8:30 sida mana click tawrani photo du aduga planning department da tongana khoina sigi assign tawi official amada mangonda tharani photo se 8:30 da click tawo photo tharani tharkadabagi timing na by 9:30 am ni planning da tharakadabagi schedule se si thar amatung da planning na check tawraba matung da okay tare na yaraba kan sida approval lawraba matung da akoina dona da sia tawrani dona na mo PMO office da hairiba report se moina muk thagani report se da yawrba photo sing se akoigi ma se every Friday namgadaba Chamanaba angle loigadavani haibdi handak namgiba Friday gi photo du next ki Friday da atopa angle amda namagadi progress udabanina same angle dagi number photo du da tawraga moina monitor tawba matamda moina monthly chart ama semi chart tu da akoigi plan tawba chigi tha chida 10% loibani hairo ama hairo adugidu mana yes par wagoda da legiba chatugi matungina aduna plan tawre aduga actual na ama thamaga aduga moina slow oire aduga progress leire haibadu adudagi moina adumaina monitor tawi hairiba monitor tawbagi mongche akogi sida state government da su honorable minister gi level da chief secretary gi level da aduga MC secretary planning gi level da su hairiba monitor tawbagi system je adum chathari aduga hojik su adum akogi schedule sida loisaningai gi yam kanna monitor tawraga honari hojiki PMO office na direct monitor tawba madam na panbiba scheme ahum haibigre hairiba project singse sise kamaina PMO office na monitor tawbagi potse koigi karamba criteria da sigumba project singsina PMO na monitor tawbani haibigi criteria ama leibra haibado moina akoida kaino ma pi presentation gi mota moina akoida format am pi PPT format ana sigi format sida point lo yaure project sigi maming karino karangkanda sanction tauki wagoda na karangkan pi ki thabang na karangkanda hawi hogjiki is on Friday chuda every Friday ni na Friday sida my progress kaino financial progress na kaino magi paisa ji tapna sizinabra matamcha sinabra haiba adaki total main days kya worksite da thadarino thadariba main days tuga magi progress tuga chanabra haibase moina kupna moina pirakba format ama pire adugi matungina moina monitor tawe yam nongaije hairiba scheme sigi makhada madam donor ministry na pirakliba project singje khanbagi maongse kamaina tawi haiba adu khara thambiba yabra project si khanba matamda koina tasengadi akoina sengba chagat liba punamakse
infrastructure gaps ngaktani akoina adugi infrastructure gaps lairambadu bridge tawningai gini punamak hauji bhogda paikhatnariba mayam se atope scheme mayam gisu aduga sigi matang sida muk akoina any proposal akoina department gi lakpata laiba proposal se ma se concept note ki mong da sulae aduga detail project report ki mong da sulae maruina akoina dakata abdi concept note ka detail project report ka punna chupna yengminaba ma changi haibdi mana tawriba design ji kaino magi survey ji kaino magi geotech location khangna akoina adugido amuk akoina state ki nodal agency amalai marsek ana mana pairisna kogi prime minister gi gati shakti porten ana nation master plan amalai aduda mana hairiba project tu geotech location du akoina marsek ki mateng tawraga hojiki nation master plan si ki porten si da changaga magi project si manang nakpada kari kari leige haibase sigi gap analysis report ama marsek tawraga department ga planning ga pullaga akoina ama report si yaurang kanda akoina project si tasengna actual gap leirena haibudu khangaba matungda akoina state level gi import committee haibadi chief secretary na chia tawba aduga donor gi official so haibadi joint secretary rank adagi financial advisor moi myam sina member oiba committee ama lei adugi committee duna amu kupna examine tawrani DPR do department gi mi singna presentation pirani akoigi mapan gi mina amu virtual mode ta yauksalai aduga sigi project si yare haibadu leiragadi sigi project si akoina recommend tawra matungda donor da akoina forward tawi recommendation do forward ko tawsisu kamai tawgeda akoina purbatar vikas porten haidana amalai donor gi sigi porten sigi through da akoina submit tawgadavani punamak DPR oigera recommendation gi slek ki recommendation oigera punamak che koina aduda upload tawraga submit tawgadavani hariba project si adu submit tawra matung sida amuk akoi gi donor gi da amuk tongan ba import interministerial committee na malai adugi sia tawbana secretary donor ni adugi team dutana member si moigi si niti ayok maru oine yawi aduga egi proposal dugi mari lainaba line ministry masu yauksal ani aduga state ki chief secretary su yaugani aduga EIMC duna amu examine tawrani adu examine taw matamda line ministry na commendu yaraba mana support tawraba niti ayok na su support tawraba matamduda EIMC duna clearance piraba matungda mai tawraga akoina project si pangbane loishilakpada madam central aduga state government na paikhatliba thawrang sing asida miyamgi makeidegi tawgadaba khangadaba haibadi miyamna lawba yaba thawdang singi matangda khara thambiram koigi central amasung state government na paikhatliba chawkhat thawrang asida miyamgi oiba thawdang se yam maru oi khanjai matang asida ihakna praja miyamda haijaningbadi laibak ki chawkhat thawrang scheme sing asigi maramda akuppa maron khangbining ba lairagati official oiba notice natraga website tagi khangbiyu machina fake news amasung aranba pau sandokpa dagi ngakthok mangamgani khale lamdam asida sagatliba information technology park international convention center amasung atopa infrastructure sing ase miyamgi oiba property oibanina masibu akai atoi thohandana thamnaba thawdang ase public na lohonjaningi lamdam asida paikhatliba project sing asida award panatraga sitha nantha huba yauram lagadi mari lainaba authority da report tawbiu asigi mathakta project sing achina piriba kanabasing amadi khudong chadabasing adu praja miyamna marup mapang singda sia tawbiu yamna nungaise ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯆꯍꯤ 12ꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯆꯥꯎꯈꯠꯍꯟꯕꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯏꯅꯤꯁꯤꯌꯦꯇꯤꯚ ꯐꯣꯔ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ PM ꯗꯤꯚꯥꯏꯟꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄ꯭ꯂꯥꯅꯤꯡꯒꯤ ꯗꯤꯔꯦꯛꯇꯔ Dr.Rk.Radhesana ꯃꯦꯗꯥꯝꯅ ꯏꯁꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯗꯥꯝꯗꯒꯤ ꯍꯪꯖꯅꯤꯡꯕ ꯈꯪꯖꯅꯤꯡꯕꯗꯤ ꯀꯌꯥ ꯑꯃ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯂꯩꯕꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒ ꯃꯦꯗꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯍꯥꯛꯅꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯅ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯕꯨ ꯀꯧꯕꯤꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯆꯕ ꯉꯝꯍꯟꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ